अहानबद मरुइब पाउ पियार लेंगासिना चाही अनि हेलकलब मणिपुर की इरांग असिगी अचुंबा वायल मियाम द पीबा ngamdre हाइना AICC की सेक्रेटरी इन चार्ज मणिपुर क्रिस्टोफर तिलक हाइख्रे नुपी मा अंगांग उनबदा रिम्स ता लेखिदबगी मातांगदा डॉक्टर फुरमबबु यानिंगदब फोंदोक्तना डॉक्टर सिंह थबक लेप्तना खोंजंग चंगसिनख्रे मियोई कयागी पुंसी कन्नब लेरिबा रिम्स कुंबा इंस्टीट्यूशन अमदा मेडिकल प्रोफेशनल ओइना लेरिबा सिंगना थोनिंगदब थौदो अमगी दमा OPD यावना थबक लेबा तौहनिंगदे हंदोकपियो हाइना MLA जोय किसन हाइख्रे अमदी मेरा चौरेल हौबगी थौरम पांथोख्रे सनामही लाइनिंग चटपसिंगी ओइनासु इंग लिसिंग अनि कुनगा तरुक की सेंसस ता यावनबा मरी लेनबा सिंगदा दक्षिणख्रे हाइरी खुरुमचरी ISTV बु मिरेंग ताबिरी बपुन मुपुतराम नोकचरी हौजिक पाउ संतोकना पिसरी BJP लेंगाकना मणिपुर असि साथीबा फिबम अमदा थंबीरे अमदी हौजिक लेरिबा PR लेंगाक असिनसु चाही अनि हेलकलबा मणिपुर की इरांग असिगी अचुंबा वायल मियाम द पीबा ngamdre हाइने AICC की सेक्रेटरी इन चार्ज मणिपुर क्रिस्टोफर तिलकना फोंदोक्रे कांग्रेस भवन द पांगथोकपा पाउमी सिंग उनबदुदा महाकना मखा तारादुना मणिपुर द लॉ एंड ऑर्डर की फिबम फेल ओइबदा नतना लेंगा की मशीनरी सिंगसु फेल ओइरे ngarangmak UZ group amana ban kaukibaduna khudamni Manipur gi law and order si kanana control tawribano haiba khangba ngamdre Manipur da constitution na piriba hak sing mapung fana miyamna phangba ngamdre handaki prime minister gi Manipur gi khongcheraduna Manipur bu awaba phiba amada thamlamba gum thokle Manipur da mai chaktuna leiringai da prime minister na India gi mapan leibak ta chatuna leikhiba sina takpadi prime minister amadi mahaki lengak na Manipur bu karisu leiti haina khanbani haukiba chahi khara asta BJP gi thaushil haitaba लेंगाकना लमदमसी की नहा सिंगी महिमा सिंह तंबा यावना नहा सिंह थबक फंगदबगी अवाब कया मायोकना हले UPA लेंगा की मतमदा अनानायिंगी लमदा थादखिबा सेंफम सिंह मथोंग मरम खंगहंद्रे नेशनल हाईवे सिंह यावना मणिपुर की लंबी थोंगी फिबम खम थेंगना फत्रे PMGSY की टेंडर कया मतम चाना थादोक्त्री इंग लिसिंग अनि सुपना तरुक की UPA लेंगा की मतमदा हौदोक लंबा रेलवे लाइन असी चाही तरागा माथोई सुरकलबा फावबा लोइशिनबा ngamdana leiribasi thadakiba senfam kyasu aranba lambida sizinnakraba haibasi wahang oiri Prime Minister gi Manipur khongchita lamdamasi gi issue singi maramda wangang lamdabasi su laibak thibani hauzik Manipur gi oiriba fiba masida BJP bu lamdamasi gi miyamna soidana parama tambigani haibasi Congress party gi thazabani haiki In the last 3 to 4 years, Manipur has been robbed from the people of Manipur. The last 4 years, Manipur has been constitutionally messed up, economically devastated, socially bifurcated, and politically very much deteriorated. In fact, the politics at the center itself has deteriorated. So obviously, under the BJP rule in Manipur, the situation is much worse. The PR, which is the president's rule, is not capable of handling this situation. They are not able to deliver justice even after 2 years of violence. Prime Minister came here. He was silent on all the issues. He has not given any hope for the people of Manipur. Rimsta ngarang angang unabada nupi malai kidaba thokdoka mari lenana doctor ma furamba adugi mayokta yaningdaba phongdoktana rims ki OPD casualty laboratory sing mathoktoba lab kibadagi laing balakpa miyamda chauna khudong chadaba mayokna hale arapa mafam yauna mafam kyadagi anaba yeng balakpa miyoi kya yengba phangdana hanakre Nupi ama angang unabada leikidabagi wahodagi khoshaunaraba miyamna ngarang rimsta doctor ama furamba yauna hospital gi potlam sing mang ta halambagi thawungbu yaningdaba phongdoktuna rims ki teachers and medical officers association resident doctor association students union non teaching employees welfare association amadi nurses association anga se yupung taraga mathoidagi nungchilgi pung ama fawba thabak leptuna khongjang changsinki new OPD block mamangda masing yamlaba doctor amadi employees singna changshin kiba khongjang Mari Lenana Rim Students Union gi mihut singna thokiba thogdo adugi achumaran sing inquiry committee na lepchasano
थौदो अमा थोकपगा वायलेंस की थबकना हाना मांग थाबा सि तौबिगनु लेबा असिगी इशू कयादा रिम्स की डॉक्टर सिंगना अचौबा थौदांग क्या लौदुना लाकली ngarang gi thaudo du leikhidraba imung manungi miyoi sing amadi doctor singa yamna ingna chikna wari shanari ngai da thokibani thaudo duna doctor singna duty tawada mathau tawada safe oiba environment ama leiraktabana thabak tawada akiba faure mamang thakta thokiba thaudo kya da doctor singna thabak lepagi warep asi lobagi mahutta thaudo adu condemn tawba amadi chenari ba miyoi singi mathakta FIR panba natana thabak lepagi khongjang changsin ba leikhide violence torpasna doctor sing karam na mathau tawgadagi haiba khangba ngamdre anaba magi pendabana doctor amana hospital asra yengliba anaba singi punsida akaiba pibiganu pendaba sing logi oiba kuthangda chatuna case file sing tobiu doctor amana mioi amata sihaning ba leite haiki leiriba praja mayam su aina hezin badi mamang nei thu khaba khoi case mayam lekhidaba audai asokapan mayam thukiba potuda jurisprudence leitaba number ma haiba athadi logi oiba idea leitaba number moira kanda case ti thangka thawtada hauji thoiba incident le doctor puba violence to in karaka se ngai lekhidreba mi dusu lekhidreba mi dugi mi manungi awaba dusu na saru yazai Wakan Mifamadura Sarugya Kiba RIMS Teachers and Medical Officers Association ki President Dr. Jitena Dr. Singhi Maikai degi Asoiba Aranba Singh Yauram Labasu RIMS Grievances Cell da register tawtuna tanaraga achumba sing khangdok na bokhat aminasi ngarangi thaudokta Dr. Amabu Sibiyana Furamba ki thongasi matungda tawbigeno violence nataba atopa Pambai Singh season aduna achumba sing khangdok na bokhat aminasi masida RIMS Lairiba Association Singh nasu mating pangjage Dr. Pumbagi Laishang oiriba hospital ki poche sing thugai bena chingba sing matungda tawbigeno haiki office thugai bigi ba haiba matamsida sumnagi aigumba amagi office thugai gi bana observation the ethos the spirit the overall agile hospital gi sanctity kuna mamtugi laisham ne na sanctum sanctorum aida seng from na paina khanjari ga administration hospital ge so kuna ma se awana ji undang tung dagi pan to na khanjari ba afam thugai bi ra physically ma to bi ra si kuna ma ki praja kudan ki live ki bani okay buri ko kre matung ta ma do hanna to wa sina ko kuna ma ki mani ba ki ba wegani Miyamgi thabak tawriba miyoi bakayagi punsi kannaba leiriba RIMS kumba institution amada medical professional oina leiriba singna thoaning daba thaudo amagi damang OPD yauna thabak lepa tohaning de handokpi haina MLA Khumukcham Joykisan haikre Wafam asing asi MLA Khumukcham Joykisan gi meeting makhada State Health Mission UAAM Thangal Bazar amasung UPAC Langol Tarung na sinduna Thangal Kaithel da leiba Dharmasalada Swasthya Nari Sasak Parivar Avian ga mari lenana pangtokpa medical camp amada mahakna phungtokhibani Khumukcham Joykisan na makhatara duna haukiba numit kharani sida RIMS thohaning da bathogdo oina mioi khara leikidaba dugi nungaitaba phungtokpada imung manungna tawroi da thabak tawbu su fatte lawmaker ama oina su masiganing de tofom thoktabani thaudo du thokraba matung RIMS kumba AIMS ki thakta pukhatna bokhatna riba institution amada doctor amadi staff singna thapak lep laga mass protest tawba sidi tawhaning de masi handokpiu lamdam asi conflict leiba leita lairabana missing yamna leiba lamdam amani khudong thiba thogdo ama tholakpada kadai da laying bachatkani haiki aina appeal tawjaning badi Asian party do na poor just I should me hajaroi akoi na pen da banung ai ta kun to lo kutan to godabni madu asaw nung ai ta bana madu gi phim do yo gre adna mo Manipur gi matik charba ikai khumna ba thida thariba Manipur gi medical profession da leiriba miyam na su hen na asa taune ba RIMS ki doctor sing staff mayam lo na mak thabak to have ji su amoina nung ai ta bo poni AIMS ki thak to pukani na koi RIMS hona ne ta charak sidida akoi RIMS ki medical staff singsina akoi smai tawdana thabak tawai haibase ai gi wakal re tawhan janing de logi oiba action lokat piu hospital se close tawgi ta rekadi public mayam sidi ana ek lakpa accident lakpa tambangam boponate accident is accident warning like the tholok popone adu kadai second private hospital le afford tawngam jada ba kaya am leiri ai isa ge duty do adu hanjan bina bain humbly appeal tawjari Amaromda RIMS ki OPD amadi emergency thingjanduna khongjang changsilabasi athuba matamda hangdokpiu haina uripok apunba loop ki maikai digi phungdorakli
ngarang rims hospital da nupi ema leikidabagi thokdok ka mari leinana teacher and medical officer association amadi Indian medical association anina Manipur da leiriba hospital sing amadi rims ki maruiba block sing thingjilakpasi athuba matam da handokpiyo haina uripok apunba loop ki general secretary Samom Drubana phongdorakli uripok Sorwon Tingel library hall da pangthokiba pawki mi famadda Drubana makataraduna rims chathariba laing asi karamba maung da chatharibano haiba miyam da chamamnaba mapohalle hospital as laing libase intern na tauribra PG na tauribra natraga senior consultant sing na anaba sing asibu laing libra haibasi kanana su khangde housing teachers and medical officer association na OPD block amadi leirabadi emergency block thingjin kibasi na maram oirega anaba sing da chawna khudong chadaba mayok na halle government hospital dana anaba sing bu fazana tobidaba amadi private hospital sing dana harau harau tobasi yaningde maram aduna rims ki strike tawribasi athuba matamda handokna ba mari leinana authority singna wari sanaraba matung hangdoknaba hona haningi haiki Narangi thoiba thodoktuda maki Dr. Pritam senior consultant oina leiribado purakpa matamda tugai khai matamdadi security aduki matik leiribado kari tawraga lehoge aduni akoi praja na laaga layengba matamda praja da tan laga tawbudo adugi action dudi yam ngamba haitare adoi tadi rims ki administration si da akoi mokoi na layengibado kadai da soiribano natraga kadai da mokoi soibam dudi akoi na khangoi doctor na khangane kadai da soiribano je ado marak marakta akoi na miyamna hairakpa pautabagi ina anabasi layeng ba matamda akoi rims te hek changakpaga akoi je angang masa doctor pet lawo man ba kara satra ne yengibra natragana aiba adu expert orba doctor ne yengibra lamdamasi leiriba ana layeng shangamadi masiga mari leinaba loisang sing thonglon bagi khongjang changsilibasi khudakta handokadabani haina struggling women association gi general secretary kaithelakpam Margaret na phongtokre wafamasi ke shampat konjing hazari lekai de leba SWA gi office ta pawmi singa unawada haikibani Margaret na makhata kibada pung kungamari gi manungda miyoi ani thangna na rims hospital da leikida ba haibasi laibak thibani lamdamasi gi maru oina selthungi awaba leiba imung manungi miyoi singna number laying liba hospital asida doctor singna thoksabi da basi yaningde makhoina lenga ki hospital da pukning changna mathau tawbagi mohdala nai hospital da na hena thawai yauna leibagum tawri mamang da lenga ki doctor singna hospital da lanai gi hospital da practice tawba yaroi haikiba leirabasu makhoina thoksadana leiba haibasi lengak amadi doctor singi marakta aronba agenda leiraba haiba wafamsu thamkibaga loinana karigumba TAMOA gi khongjang khudakta handoktrabadi doctor singi mathakta miyam pullaga akanba meeting changlagani haiki doctor amakam chokpagi ni ko ngasi OPD ngasi close tawriba akhoi yaningde masima atuma matamda hangbiyo kaya mangi lairaba praja kaya no kadai da no huji waraba taraba matam sida lupa cham hu puthokpa ngamna moi OPD close tawsale kai da no na ba myam yengdoise atuma matamda hangda taragadi struggling women association kanglai pangna Manipur praja myam ga loina na arepa leitaba khongjan akhoi makhan makha kaya sangjal aduna wakan tabiu Mera Chaurel Hobagi Thoram Pangtokre, Sanamahi Lining Chetpasingi Oinasu, Inglisingani Kungataruki census da Yaunaba, Marilena Singh the Takshin Krehana Lining Tho Sanamahi Temple Board Key Member, Secretary Maishnam Siva the Luang Haikre. Mera Thagi no Panmanumita Yelhoi the Lining Tho Sanamahi Amasung, Lay Maril Si the Bibu, Lamdamasigi Yelhomi Singna, Tony Jabo in a Pangtok like a Lakliba, Mera Chaurel Hobagi Thoram Jahi Sigi Oinasu Lining Tho Sanamahi Temple Board Nasindana. Lamdamase khundaminariba yelho furup irei cha singna sarukyaduna pangthokre haying khongbal da leiba sanamahi laibung ki sanglindagi hauraga miyam gi oiba khongchet ama kangla da leiba ibudau pakhang ba laibung tamna chakhi tharamaduga mari lenana lining thau sanamahi temple board ki member secretary Maishnam Siva da luwangna meragi noma pan basi taibang pana sibu semlakpada taibang mibu semba wal haure haiduna sempi ba haukiba tha amani Lining Thau Sanamahi gi Kokthong bu sana lupa kon yai chalaga Pambalda lengtholakhiba miyamna thongnijakhiba khwaidagi athoiba nimit amani masigi damak ngasi Pambal puriba si Chothe Maring Kabui amadi Maitei Sanamahi irachariba lining asibu chena thajajariba furukki reicha sini masina lamdamasi aikhoi semlakpani aikhoina ngakadabani haibagi paujel pibani haiki
कोई सेंसस ता याउनबगी अखोई नहान अखोई थमजग्रे अखोई 2026 की अप्रैल दा थीगदरब मिकोक थीबसिदा अखोई तंगाई फदना हंदक्ति हापी दबा यादब मसी हाकोदबी मरम सि करिनो हागदी 2011 दा हाखरे लाने लिसिंग कुन मरिगा सामरी असनामी लाइनिंग सप्पा अखोई फंगरे 2011 दा कई मरम दगी नो दुम लेखरे आर्टिकल 25 ता मयक सेन पल्ली फ्रीडम ऑफ रिलीजन ना मैसेज दा अखोई इंडिजिनस फेथ चलिबा अदगी अखोई माइनॉरिटी मयाम जिंगसे सेफगार्ड तोगदबने यावरीबा अदोरगदी लमदम सिगी थोलिबा उपार वापान की लोन ngangnariba loan sanabi not mayam singse sanamai ga sagona ga lakpa ngakta ne adu ergadi sibu lasariba sigi lining sibu sasariba singse recognize to bi ba haiba se Indian constitution gi adum laba mai ngakpa adum laba akhoi gi afaba khongthang ni Kuntraga mathoirak suba panthau sanglen laipung harau thongni irat inglisingani kungamanga ngasidagi imalai shem inat loisang Panthau isai kol nongpok chingu thong maitei lai kol tharo sipilok seloi lamai chingna sinduna pangthokwa hokre ngasi meragi nongwa panbadagi hoduna numit taraga mathoini chupna pangthokadaba harau thongni thoramasigi ngasi ahoba numita ayuk anganbadagi hoduna sanglen yakaibaga loinana salai taret ki firal haigatpa chingkhai lakpa panthau ipagi khubam amadi tharo lairembi ima salairen sidaba ibudo evendo charei fijol hongba athen pot kaduna irat thongni pangthoktuna leibaki yaifa thongni thoram pangtoktuna lakliba miyam galoinana mera chak chintaminaki nungchilgi matamda senkok senyai yenduna leibaki yaifa thongni thoram pangtoktuna yelho furup sing kayana purakpa athen pot karakpa sing oktuna punsi chengjal ninaki thoramasi pangthokpagi matangda nongpok chingu thong panthau isaikol nongpok chingu thonggi haukhok thokchom manitona mera thasi maitei ekhoigi lining thani laipok amamamdi khongdare adugumna maitei ekhoigi damak laiweba panthona maitei gi laithau kya pangthokuna maitei ekhoina maitei oina karamna hingani siloi karamna pangthokani haiba kaya sing khanghanbiduna maitei na maitei oire asigumba macha kaya sina ngasi ekhoi masel nungsinaba purakminaduna chahonga hongba nungaiba oinaba gi damak asigumba thoramasi pangthokpani haiki Amarom asigi thoramasigi sarukamo oina ima laishem inat loisangna khomjinduna puthokpa lairik mipok lona laipok lol sida koba ahanba saruki lairik amasu panthongna phongki lairik phongbaduga mari leinana panthongna male maitei khunthokta maitei laigi liklamda aigi wari su yaudaba yade miyamna aibu ningnari ainadi ai lai natti hai aikhoi punna taibang mapu sidababu ningminasi maitei laining chatminasi malem kangleirolda kangla laifamlengi manungchanna maitei saklon saktak minasi haiki Asuk show maitei dei parts dai kuri register map dai people maitei kuri yum dai ta le hobra hambo hamma khapna nasi dei ai wari sunu ki nong gi mu ki usu musala ke wang khai da loi kre ai wari ni tang kana ma wang khai da loi kre wa ai ko na to isai ko da loi kre wari adu au na hobna na ai na dan ga da di da tra wari do mo kunsilaga seloi la mai jingse yo fagi izawa lai Boat Chor Gari Chor Signature Campaign AICC ki Secretary Manipur in charge Christopher Tilak na Manipur da hokdokre Manipur asi kanana lengak libano gyan tadre miyamna majority pirabasu lengak sembangam da bahibasi aikhoi gi boat ki right ikai khumna da bani haina CLP leader Okram Ibobin haikre laibak sin bathungna chathariba Signature Campaign hokdokpu ki thoramadu da MPCC ki President ke Sammega Chandra AICC ki CWC member gai khangam Lok Sabha ki MP oramba TS Maina na chingba luchingba singsu Sarukaki. Thorongga mari lainana CLP leader Okram Ibobina Manipurari BJP asi aikhoigi leihauga chanade masigi khudam Atal Bihari Vajpayee government matamda June 18 thohankhre Inglisingani taraga mari da center BJP government lakpadagi miyamna khara fagadra haina BJP da thajarubadagi ngasi chahi ani hena awaba khangli kangkhong chaihale miyamna absolute majority suna BJP ki MLA piraba fawa government sembangamdre Manipur sibu kanana lengakli gi haiba gyan tadre haiki India tubai nama tauga dharma ki namada adu Manipur se tari thoe huje haingang dagi ama thaga ur tari thoge aba Manipur se asai dagi khangre ko BJP se Manipur di le hau suna da tari nomi to ne center da Modi ne sarkar pai wish da khadra ne Manipur se di resource le jeda mina center da sarkar le jeda tan khadra ina khagat ure ba moi kaya no dik le je BJP kaptana absolute majority leine
시바와 리더 칼라가 प्रजाना मोइद थाजरना बीजेपी दा फगदराना वो थाजरगा तौरेको अदुगा मेजॉरिटी लेना सरकार सेमनबसे मोदी अमित शाह से अखोइना वोट थादगिबा अखोइगी राइट भारत की संविधान ना अखोइना पीबा मदुगा अखोइगी राइट से मदु इकाई खुमनदबने MPCC की जनरल सेक्रेटरी P शरद चंद्रना लेबासी की प्राइम मिनिस्टर की खोंचत करिगुंबा चांगिंग खरा येंगे हाइना लाकलंबा माली महाक की खोंचत मणिपुर की रांग असि की सॉल्यूशन पुरके हाइबगी लाकपदी ओइरोय महाकना मणिपुर की मियाम कयाम खांग बकनबगे मरि लैबगे MLA सिंह कनाबु निंजरगा हिंगलिबगे हाइबा खंगनिंगबगी लाकपा माली चांगिंग अदुदे MLA सिंह दी प्राइम मिनिस्टर बु लाई ओइना खुरुमजरगा हिंगली हाइबा खंगलगा हनखिबो ओइरमगनी हाइखी नरेंद्र मोदी सही हुंद्रा मंगाद थादोकदबनिना सितंबर तांग 13 से प्रधानमंत्री से कनान ओइगदगे ना नाइना वदा अदुम नरेंद्र मोदी न ओइ लेरे आइगी प्रधानमंत्री की टर्म लुरम दाशिदा मणिपुर मै से मणिपुर द कंगु मसेन इनु नाइमु तानरे आइसे अमु तसतना प्राइम मिनिस्टर से लोगी तारगदी आइगी इज्जत से भारत की इतिहास द इंडिया की वर्ल्ड की हिस्ट्री दा नरेंद्र मोदी ऐसे अंगक मखल की हिंसा बमोइना उखिबदारे अदुनदी आई अमुक्तंदी आइना थादोक्त्रिङै द सही हुंद्रांगा फारकपगी तोमदाई मतमजिदा आई मणिपुर से अमुक्तंदी चलुरगे हैबो वाखलसिदा कादुगी दमक्त लेंबिरप माली मणिपुर की सॉल्यूशन पोरपगी लेंब मानदे डबल इंजिन की स्टेट लेंगाक स्टार्ट होद्रे सेंटर की इजिन नामना चिंगबदा मरी तलगा चटख्रे हाइना सगोलबन केंद्र की MLA ओइरंबा डॉक्टर KS लोकेन फोंदोक्रे वाफम असि वर्किंग वुमेन्स ग्रुप न पोक्नाफम पाउचे द मकर अमदी अतै कार्टून सिंग येकलंबा कार्टूनिस्ट गुरुमयुम अक्षय कुमार पुतराम ओकपगी थोरम द फोंदोखिबनी हानेगी MLA डॉक्टर KS लोकेन की सेगारो तखेलमम लेकाई दे लेबे युम द पांगथोखिबा थोरम अदुदा पॉलिटिकल एनालिस्ट लेहाउ थाबम शरद चंद्र साहित्य अकादमी अवार्डी शरद चांथियाम वर्किंग वुमेन्स ग्रुप की प्रेसिडेंट हैक्रुजम मलाना चिंगबा सरुक्याखी थौरंग मरी लेना डॉक्टर KS लोकेन मखाताना मणिपुर लेखिबा BJP न लुचिंगबा लेंगाक पाहितबना हौजिकती PR लाकलिबा सी MLA मंगा खक लेबा ऑपोजिशन की खुद अमते याउदे लेंगाक पायरगा चिंग द लो यौहनबा ngamdabadagi खांगखोंग चाइरकपदगी हौजिक ओइरिबा फिबम मसी तारकपनी मणिपुर चाही अनि हेना वारकलिबा सिगी मातांगदा हंदक मणिपुर लाकलंबा प्राइम मिनिस्टर ना वाफम अमत्ता फोंदोकलमदबा लमदमसी करिसु नत्ते हाइना लौई ताकपनी पॉलिटिशियन सिंगना लेबासी की थमोय सिंगना थबक तौदबना पुमनमक असि थोहनबनी हाइकी तौरीसी करी लेबास मपु पानो जमानतो कई दौ लेये ngasi सासनदा पियार वर्ष सरकार लेयिने बिदि खबरदा मयाम ताबि रो बॉर्डर काउंसिल थमरे मयाम उनरे कई दौगे खुनक प्रजा सिंसिगे वाबसे हे थोखिबगा मदुदा फोनदबसे ngasi दि करी दौगे मान थोपा ngasi कइनोमा अखोय करायदे पुखरुदगे अवाबगे वाबो ngakta नुवाइतबो ngakta CSIR National Institute of Science Communication and Policy Research na National Translation Mission NTM Central Institute of Indian Languages CIIL Mysore ki makhada Manipuri da handoklaba text taruk ki nimit tarani chathakadaba review madi finalization tawbagi thoram Manipur University ki Physics Department ki seminar hall da ngasidagi hawkhre thoramadu da Manipur University ki Physics ki Head of the Department Professor A Dilip NTM Academic Secretary CIIL Mysore की Program Coordinator Dr. Tariq Khan Chingba Maruib Miyesungena Sargaki Tharamada Physics Zoology Education Chemistry Amadi Manipuri Loan की Expert Kungani Thoi Academic Amadi Technical Texting Regional Language da Handokpada Sargaki Tharamasi Remote Region da Labor Mahiroi Amadi Scholars Sing na Tungan ba loan की खुथांग दा mahai tambagi khudong chaba pinabagi pandam da pangthokpani hairi हौकिबा सेप्टेम्बर की तरागा निपान इमुंग मनुंगी ओइबा वाहौदगी मियोय खरना मिहात थीना हातपीख्रबी खुराई थौदाम लेकाइदगी नावरेबम सिला एलियस टेंडेन हातपदा चेनबा सिंग मतिक चाबा चेराक पियु हाइदुना मिहात अदुगी मायोक्ता सेमकिबा जीएसिना लमलोंग कैथेलदा वाकनि फम फमख्रे वाकनि फम अदुदा सरुक याकिबा सिंगी माइकेदगी मापुरेबा लेखिद्रबी सिलाबु करिचु लेतबा लम मचेत अमगिदमक मिनुंगसी खंगदना हातकिबा थौदोक असिना मिचंग लेजदबा मियोय सिंग हिंगबदा अकीबा पोहल्ले असिगुम्बा थौदो असि मतुंगदा अमुक थोक्तनबा थौदो असिगा मरी लेनना फारबसिंग मतिक चाबा चेराक पियु हाइकी
masagi matik sa saya chapa akan masaya to sisi da kan saya kuma mutu paman na maya sigi dagi sigi makai maya na lobiro ko wari tu bi Korirol Sandoglup Wangjing Manipur Sahitya Parisat Thawal District Masa amasung Ningol Khut Manipur Wangjing puna khusamnaraga ngasi miyamgi Luchingpurel irabot ki chahi chamaga kungamapan suba mapuk numit ki ningsing thoram Korirol Sanglen Wangjing da pangtokre lamyan bagi ayek po photo da haile katuna hongdokhi pa thoram adu da Korirol Sandoglup Wangjing ki President Tongbram Babulal Manipuri Sahitya Parisat Thawal District Masa ki Vice President Dr. Yumna Mahendra Kumar Amadi Ningol Khut Manipur Wangjing ki President Khundongpam Gunamani Leimana Maroi ba mioi singwaina sarukya ki bagaloinana Manipur Korirol bu nungshijaba mioi kyana sarukya ki Tharongi manung chana Luchingpurel irabot ki maramda punna khanane nakhi Tharomadu ki ani suba sarukta irabot ki sairing sing pathokpa amasung lebak ningba sairing saidina baduda aiba aibi kun henbana masa masani ijaba sairing sing pathokhi Universal Friendship Organization UFO Northeast Headquarter number 4 Top Yaral Konjin Battalion ki Manung Chana Laiba Maitei Huyan Langlon Sintam Sanglen Sajal Academy UFO Kurai Branch ki Kunganipan Lakshuba Raising Day Thoram ngasi pangtokre Thoram aduga mari leina Wangkai AC ki MLA Thangjam Arun Kumar na ibudau pakhang ba yekpa malem gi firal chingkhat ki baga leina UFO ki members singna firal gi mafam da salute pi dunai kai khuna basu utki ngasi ki thoram aduda councillor Loksembam Romola UFO ki Secretary General Y Meiraba Angom General Secretary Home Laishram Loyumba amadi atai tongan ba mafam dagi lakpa UFO ki member kyana sarukya ki Amaromda UFO na chahili sang sit na chathaduna lakpa Holy Feast program gi manung chana Haurebi Ima Sampubi Thoni Thoram ngasi UFO All Manipur General Headquarter Chingnung Khok Tuleiba Ima Haurebi Sampubi gi khubam ta pangthokre Thoramaduna tongan mafam dagi lakpa UFO gi member kyana sarukya ki loinana Thoramaduga mari leinana organization asigi General Secretary Home Laishram Loyumbana Kumjal Isingamaga Chatre Supna Mapanda Palamba Ningthau Pam Haibagi Haktaki Maitei Lining dagi Ramandi lining on kibana maram oiraga Maitrei Bakpu Manipur haiduna mingthon ki masigi sumathakta Maitei aikhoi gi ipaipu gi minglen adubusu das amati dasini haibana chingba Hindu gi mingthol pi khibadana tana lamda masigi ningthaubusu raja haiba mingthon piduna mingkaunakhi masina maram oiraga Maitei lining asibu amuk nauhongnana parai hanba oina Maitei aikhoi gi mingda onsilaknaba UFO na chahi lisang sitna chatharakpaki saruk amoina ngasigi thoramasi pangthokpani haiki Thasi ki taraga mapanda Nambol Saba Laikai Tidim Lambi da thoduna lakpa taraga kuntraga humdoi suba Sam Rifles ki gari da sakhangdaba singna nomai kapsinduna asiana thoki ba thodok yaningdaba phongdoktuna isok apunba mera paipina isok kaithelda wakan mifam chathakre wakan mifam atuda micham yam marakta nomai kape yaningde micham yam da awaba pibiganu no more abuse haiban thaba placard kya su sisnaki wakan mifam atuda saruk yakhibi amana miyam tinba mafamda nomai kaptuna aso open asi anan nanghanba thodok akan mamong da condemn tawi asigumba thodok matungda thohanbiganu haiki Nahan September tang tra pan Nambol Saba Laikai gi thodok matungda amu hana thohanbiganu social media pairiba isa inaw umna mangna su aranba pau thagat piganu achumba langla lanjin khangaba ta thagat piu security force na isok hairiba khongang sida ahing athengba amamba athengbada laga tawbase tawbiranu aki akhang nanghanbiranu masina maram oraga khungang sida leiriba nupi angang singda yamna mi paiba phawhale Hausi paugi marthana timba bremtang lominasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Diploma in Hospitality Management asi guaranteed placement piba course amani Hospitality sector asi 22 lakh crore ki market value oi aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oiraba trainer sing dagi guidance lobiu tambiu Honglakliba punsigi lambi sida araiba chaba yaba makhai sasinari
aduna hidak langthak kayama sadaba yarakte sasil liba singduna adomgi liver da kayam sokhali khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. Free varicose veins consultation camp. Lakliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadauri. Surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana takfam su leihande. Adomna khongda singli chawthokbagi layong asi leibiragadi khudong chabasing asi lobinabagi damak Caesar Hospitals Langol gi contact number asida pau phobiro. Break matung na mayam om khana taram nok chari makha ba pa officer chakhum da chak thonglingai da thang na tamthine yanduna lik that khrabi ichalgi thodok ta chena ba mara leiba sing fabada achumba pamba sing na mateng pangpiu hari thasi ki taraga mapan gi numidang wairam da fumlo mera pai bi gi member moirang them ongbi malemngan bi alias ichal chahi kun ga taruk mapuroi ba moirang them basantabu mahaki chakhum da huran ba khutpu mana yamna tamthi ba mongda thang na makok ta taret lak yanduna lik huran ki bathaudo dubu akan mamongda yaning taba fungdok tu ngasi fumlo mera pai bi amadi thaudo siga mari leinana sem ki ba jc na sinduna fumlo sifaida yaning da wakan ifam phamkre hiramasi ki matang ngasi fumlo sifaida pham ki wakan ifam da fumlo sifai mera pai bi ki secretary nongthongbam ongbi ibem halna fungdorak pada khulla sida handak huran chinthi gi thabak sing toina thoktuna gas cylinder yum da yokpa yen nganu toina mangba gi thaudok sing toina tholakpa si nisa sizna ba sing nani khalubani adubu huran ba khutling ba geng khutpu ma leire hari apik pa macha ani gi mama ori bi ichal gi thaudo sira chena ba mara leiba sing puthokuna matik chaba cherak pi bada leiba ki tamak leiri ba se so maira lob nupi organization amadi achumba pamba sing na mating pang pi hai ki achumma khanba akhoi gi manipur da leiba icha isu kayam na su masi gi kanghul ase muthat na ba moi ji achumma thidana phabi raga asumagi matungda mung togdana ba awaba tadana ba kanagumba khulamata su akoi phumlok sipaida tariba awaba se simaina tadana ba akoi kanghun muthapiu haina su isa kayamgi mafamda asumba tawba kayam mafamda su haijari loina na manipurda leiba civil society nupi ru khuding mangna su phumlok sipaigi nupi ru kangbu nungsibiraga angamba thakta mateng pangbiduna wariba maichak se kon view thaudo sira tamthina sokraba ichal wakhal tadana imphal gi lanai hospital amada laingli jc gi maike digi nupi angang asonba sing da chathaba otpanai ba thodok sing makhatana thoktana ba thaudo sira chena ba mara leiba sing thidopiduna matik chaba cherak pi bi hari police na thaudo sigi matang da case ama lokhat khibadi laikre adum oinamak langla langjil puthokpa madinga si fawba thaudo se chena ba mara leiba sing phagat padi ngamtri Laingakna Laying Kolbu Laushinaba Thaurang Tauriba Sigi Mayokta Nambol Apunba Nupilup Nambol Kaitil Lukmai Sinthalup Amadi Development and Protection United Voluntary Organization DPUVO Nambol Gi Thomi Yangkhai ga mangana Sarukyaduna Laying Kolda Wakanifam Chathakre Wakanifam Asira Sarukyaki Basingna Laying Kolgi Miyam gi Apambada Nambol Maike gi Miyam na Sogatkani Amadi Pangbaya ba mating pangani haiki Kahit iba yung mga sitwasyon na mag-isarata ako susama mga pinan. Makulojik sa mga tawang kami. Nagkakasagot na lang yung Wangkai Ningthem Pukri Mapal da Laiba the leak of Calopatrates and Sindra Numit Marini Chatharakpa Kun Gahumdoilak Suba September Social Service Camp Ngasiloshin Kre. Tharamadu Wangkai ACG MLA TS Arun Kumar ex cooperator Ward number Kun Yashkul AC Laukrapam Tombi Chairperson Manipur Commission for Protection of Child Rights Kaisam Pradip Kumarna Maroiba Miyoi Singona Sarugyaki MLA Arun Kumarna Laikai Amabu Tarutana na Thamba Khaknatana Haurakliba Angang Singbu Mimang Thokpa ngamnaba Youth Leadership Program na Chingba Pangthoktuna Mimang Thokpa Tambiba haibasi yamna kanagadaba thokdangni Puwariga sagonaraklaba Ningthem Pukri asi akoibada leiriba Miyoi Singda isingi kanaba piba khaknatana Pukri asidagi haukiba Sanaroi Kyana Malemgi Pambak Thakta medal kya purakpada Pukri asina chauraba thokdang lauri asigumba Pukri asibu saktam kaidana thamliba lekai asigi Miyoi Singbu thaganingai ni haiki aduga masigi Pukri sina puthoi jadumati
यामग्रे साना कोना बदसु स्विमर मैम अमा मणिपुर मसक नायरबा स्विमर मैम अमा मसिदगी पुतोक्तना गोतोक्तना अदुगा याम हिस्टोरिक ओइना लैबसिम पुकी मा फजना मेंटेन तौबिदना अदुगा मे हाइदि लेकाय निगी सिस्टर होम नाकन लैबसु समना कन्या स्कूल केंद्र रोम लैबा मैम सु पुन्ना होना मिरगा सिम पुकी मसु फजना नाक सेंदना फजना सिनबा याबा मोंग तबिबसु यम नुवाइजै Writer Forum Imphal na Chief Minister ki artist singi tengbang CMAT ki makhada Manipuri loan da iba wari macha singi manung dagi khangatlaga kabui loan da handoklaba wari macha taraga taruk fongbagi thoram ke samthong kabui community hall da pangthokre thoram adu da art and culture ki joint director Gurumayum Dharmadas State Kala Academy awardee English ngani kunga mathoi e amuba kabui union Manipur ki president Dr के हिरा कबुई साहित्य अकादमी इम्फाल की चेयरमैन थाइमई थाइबीपो कबुईना मरुइबा मियोय सिंगवेना सरक याखिबगा लोइनेना साहित्याबु नुंशिजबा मियोय क्यासु सरक याखि थोरम असिगा मनिंग चना मणिपुरी लोन दे इबा मणिपुरी वारी मचा तरागा तरु खंगतलगा कबुई लोन दा हंदोकलगा इबा लाइरिक अदु प्रेसिडेंट मेंबर सिंगना फोंगदुना मियामदा खुसिनखि थोरम अदुगा मरी लेना राइटर फोरम इम्फाल की लाइश्रम सोमोरेंद्रोना लेरिबा मणिपुरी वारी मचा सिंगी मनुंगदगी खोंगतलगा तोंगान तोंगानबा लोन सिंग द फोंगबगी मनुंग चना कबुई लोन दसु फोंगबनी असिगुबा खोंगथांग सिंग असना लेमिनरिबा मयामगी मरकता नुंशी चानबा हिंगलहलगनी फोंगतोखि Lions International District 322D Nasinduna District 322 gi Region 6, 7, 8 amadi 9 gi nauna member oiraklaba singi oiba orientation program amangasi Sangai Prauda Labor Lions Service Center da pangtokre Tharamadu da Lion Ice Manil Kumar Lion Sanatumbi Laurembam Lion Dr. Nomaitim Romi Lion P Rasmani na chingba member singsu sarukaki Tharamasi pangtokpagi matang da Lion Sanatumbi Laurembam na Tharamasi maruwaina nauna member oiraklaba singasida leader ama oiba da kari machak changi community service ta chahi chupa tongan ba thabak kya pangthokliba singasida kari karamba service pigani haiba singasi khanghanaba pangthokpani haiki Educator yaudana khunai amada chawkhatpa purakpa oithokloi hana dana Manjuri University ki VCW Chanbabu nangasi Ideal Teachers Training Academy ITTA sajiwa gi ahanba convocation ceremony English ngani kunga manga gi thoram thaikre Governing Body amade IQAC IITT na senduna pangthokiba thoram aduda English ngani kunga humdoi kunga manga fawba gi Manipur University na loba B.Ed examination da makok mathang lawrakraba amadi mai paklaba ITTA gi trainee singda degree certificate amadi memento sing pidunai kai khumna bodki W Chanbabu na mai paklaba trainee singda thagat pafungdokpaga loinena tungda he na mai pakpa mi amamam oiraknaba yai fathau chalpi ki ngasi scientist doctor engineer na chingba lam kyada fauraba singasi oza yaudana oirakkiba amata nate masida sunatana afaba akanba khunai ma ohenbadasu oza yaudaba yate maramaduna skill amadi knowledge ma pungfana lairaba singasina hogalakliba naharol singasida takpi tambiraba matamda ngasi thengnariba global issue kaya singasi thengnabada hena khumang chawshinba amadi hena mai pakpa ngamgani haiki Thasi ki taraga marida khanghaudana Thobal Turel chawrakhibana maram oiraga Imphal East ki Andro AC gi manung chana leireba Poiropat ki lofam kya isingna thumjinkhre Lomi singi yengduna lengakna mangliba lofam sing asiga chanaba compensation PBU Lomi sing kok ta khut haptuna khangnari haina Poiropat Farmers Development Cooperative Society na lengaki pukning chingsilakli ngasi Poiropat Farmers Development Cooperative Society ki farmers kya na hauzik oiriba Ising na thumjinduna leiriba lofam singi fibam yingsiladuna Poiropat Farmers Development Cooperative Society ki Secretary K.S. Tomchongna mafaudam gi singasi khanghaudana thadorakhibana thasi ki taraga marida Thobal Turel gi mafam kyada isingi chawthoan khibani Poiropat ki akoibada leiriba lam kya su ising thumnakhi padasi ki lofam lopari lising amaga chatre chanipan lomasi hauziksu ising thumjinduna leiri phau amata lokpa yaroidaba ki fibam da leire Maramasana lenga ki maikai degi lofam singa sigi hauzik oiriba fibam asi athuba matamda yengshinduna lomi singi awaba si koknanaba thaurang paikhatpiyo Hiramasda meeting changdrabadi awaba taraba lomi singna tangai fadana ban blockade na chingba khongjang fawba changsilagani haiki When folk standing I later akoi Karumba I quite farmers in a high visit Tabidra Atuamatam the Banatraga Makan Makaki Kongjang Jakoi Chanchan Kaneva Maramaduna I could give Shiribo Loxingji Marie Lainaba Dipamina Masi and Ibangai than Atuamatam the Akoi Kumbira Koi Mapamjing Yangshan Bio Iden Akoi Poropal Farmer Development Cooperative Society Maikadigi I assume the Tamjeri
Governor in Council na Iril Turil gi hanjin hanjin kairi balong nambal special attention pibiraga semjin biu. Temporary oina leibak tholi basina tungda ichaw ngak thok pangam loi haina MLA Sheikh Nurul Hassan haikre. MLA na makhatara duna September 10 kamari de ichaw mayok na dringai araiba machinery season araga honaki. Iril Turil Torban Singh Water Resources Department ki Chief Engineer Additional Chief Engineer laktuna survey shu tawkrabani bor pile phuraga retaining wall sembanatana permanent solution laite. Masi semdru fawa amasung turel khongnung sengdokpa natragadi matungda khetragaw kendra khaknatana atopa lona bada leiba kendra singdasu ising ichaw mayok nakigani masi thoktanaba president rule gi lengak oibana center dagi special package lauraga natraga governor in council na special attention pibiraga semjin biu haiki Baruni Hill Reserve Forest Range oiriba Baruni Hill or Singhai Sing ge range siga connect oidaba disconnected oiba khoige uyok achobagi sing Mole Hill saib tare asugumba Mole Hill se de-notify toraga khoige reserve forest ta sanpham sumthok thok ta braina khalle ala manak nakpada leiba turen torban gi khonung khoige eastern western both side ta tariba population ma kaisida flood ke awaba mayok na raktringe da mayok na danabai damakta इकोगे तुरेन खुमान सिंह सिमजन बदा सीजन नबा यान फम थोपरा इन खले मरम द लाइफ एंड प्रॉपर्टीज ऑफ पब्लिक इज मोर इम्पोर्टेंट देन जस्ट कंजर्विंग अ मोल हिल हंदक थोकिबा इचाउना का हेना सोहलबा युमथोंग चहुमदा ngasi social awareness amadi media authentic junction samas manipurna chana thaknaba polam sing tingmak pikre Samas Manipuri ki Chief Advisor Riyazuddin Aribam Chairman Yahya Khan na luchingduna polam sing yenthokpaduda ibungo gi tengbang polam sing asi Samas Manipur ge admin sing amadi member sing na angamangamba puthokna duna miyam da pibani lenga ki maikei digi sumating pibinaba appeal tawki Leba sigi mafam pumbada lakliba October gi ani dagi October gi nipan fawa chaiwala machupna chathagadoriba humbudra mathoi suba wildlife week inglisingani kunga mangaga mari lainana ngasi DFO Thobal Dr Lesangthem Jaisili gi meeting makhada Thobal Forest Division asinduna living with wildlife haiba topic da district level essay and painting competition ama Thobal College Thobal da pangthokre Thobal Forest Division gi makhada leriba kakshing amadi Thobal district ki school taraga taruk ki apunba mahiroi Chahunga taraga tarukna sarukyari competition asiga mari lenana RO HQ ningthauzam dipana district level ki competition astagi makong mathang taraklaba mahiroi singna state level ki competition da sarukyagani October ani dagi chayawala machupna sathagadoriba celebration asida Thobal Forest Division asu essay amadi painting competition asikhakna tana tongan ba program kya su pangtokani haiki Thaugal Event Solution na Elirion Academy Private Limited na punna khusamna second 3 days catering and service staff training gi thoram Elirion Academy Private Limited kwakachal akhamne kaida pangthokre thoramada da Manipur University ki Professor CS Ibohal Maiteina chief case oina sarukya khibaga loinana catering amasung staff trainee kyasu sarukya khi thoramasiga mari leinana resource person singna catering amasung service staff ki matangda wafam kya phongdokhi Thoramasiga mari lainana Elirion Academy Private Limited ki Operation Manager Elirion Mritika Sapamna lamdamasa leiriba thabak fangdriba na ha kya as the professional skill hegal hanaba pandam da training program si sinbani haiki Residential Skill Development Program for Cabin Crew dagi IDP kunthra yauna khangatlaba candidate nifuga tare Delhi da thabak taruna bagi damak DC Bishnupur Pusai langbamna Birtiken Drizin International Airport talam thakre Program asigi makhada Manipur dagi mioi chani cabin crew gi placement pigani hari Decomposite Regional Center for Skill Development, Rehabilitation and Empowerment of Persons with Disabilities Imphal na sinduna No Human Rights Without Sign Language Rights haiba thimda International Week of the Deaf ki thoram mini auditorium CRC conference hall ta pangthokre thoram aduga mari leinana tongan ba thoi ehen tanabada makhok mathang tarakaba singda manamathum sing yenthokhi Tharamadуда Macha singna sign language tambagi matangda mama ampa singi so achoba thodang dai phongdokhi Ngarang combined force ki apunba tima mana karang khuman pokpa mayai dagi ningthaujam Roman chahi nifu amadi mahaki hek pokminaba ningthaujam nungsibabu hairiba micham anibu aranba maran kya pisinduna fakibagi thawongbu yaningda phongdoktuna ngasi Ibudau khuman pokpa sanglen da mafam adugi meira pai bisingna wakani fam phamkre
Wakan mifam aduna security force ki thawong yaningde micham phaba yaningde athubada thadok pirau micham ot naibagi thawong lepkadabani haibana chingba play card kya su sizna kibaga loinana slogan kya sulauki karang mera paibi ki member Salam Patina ngarang eu security force singna mafam asida combing operation chithaduna machil manau ani sibu wari sanana ba police station da pukhibani tungda mari leinana maral kya season dana phajin kiba asi mafam asigi mama oipi singna yaba ngamloi haiki imung punabo hotnabada yum saba madi hi honduna leijari ba mioi anisi condition amata yaudana thadopiro haiki matu masa loina mak leiraba angang atani misam ni suraga nomaga masa imung manung matu masa thakcheba angang ni isam chamba angang hindu thadopiro mera baibi mama oi ba khoida sinabiu tungda su asumba karang sida asum tholaga di hayengna mi kaya phabi ga doi bano hangtina mi kaya phaga doi no karang se akoi ising mayai da lei bani haibagi mokoina minam chori toroga pubi ga bicha ani micham ani pibiu machi manau ani go hoji imung manung da lei ba matu pi angang singa kaptana laudana khongdana lei bise akoi mama khoi yeng bangam dana lei re micham ani mak thagok piu karang dagi phari ba angang ni do isam chamba simini athuba matam da thagok piu mama ba khoi da sinabiu Thobal ACG MLA na Manipur Imphal Gapuna Khosanudra Nomagi Oiba Lemna Langbagi Camp Ama Thobal Mela Ground Community Hall da Pangthokre Thobal AC Madi ACG Koiba da Leiba Mioi Kyada Skin gi yauna tongan tongan ba laiyong kaya lemna langbaga loinana hidak langtak su lemna yenthoki health care maduda khangabo ACG MLA Okram Surja Kumar amadi CMO Thobal Dr. Wainokul su laktuna yengshinki MLA O Surja Kumar na handak Thobal gi mafam kya da ichawgi awaba mayok nakhiba duga mari leinana ising chawbana maram oiraga tholakpa yaba laina layong kaya dagi kharamakhay kanba ngamnaba health care masi pangthokpani ngasigi health care masina Thobal ACG tongan tongan ba mafam singi mioi kya da kanaba piba ngamlagani makhata na su health care kya athubada pangthoknaba honakhigani haiki Ministry of Agriculture and Farmers Welfare na Department of Agriculture and Farmers Welfare Directorate of Plant Protection Quarantine and Storage Central Agricultural Pest Management Center Imphal na Sangailen Organic Farmer Producer Company Limited kapunna kusamnaduna Kharif crop ki matangda niminini chathagadaba Human Resource Development on Integrated Pest Management IPM training program ngasidagi Kumbi Setupur Mayalikaida pangthokre Session ani thokna pangthokiba ngasi training program adu da tongan ba hiram singda akhang hai singna lomi chani romda macha khaina taki Tharamada Horticulture and Soil Conservation Bishnupur ki District Officer S. Susila Chanu, KVK Bishnupur ki Head and Senior Scientist Dr. Barzamani, Agriculture Department ki CDO Dr. K.S. Nimaichan, CIP-MC Imphal ki Officer in Charge Dr. Adam Kamay, Sangailen Organic Farmer Producer Company Limited ki Chairman K.S. Samusabana Sarkyaki. Raising and accelerating MSME performance ki makhada Jiribam Forest Division na sinduna leptana pangthora kiba can bamboo crafting beekeeping ecotourism da sarukya kiba singda certificate amadi candle craft sarukya kiba singi oina certificate amadi wax senthokre DFO Jiribam Forest Division elangbam nirmalana tongan ba training singda sarukya kiba singna makhata na sentok lambi leina bo hotnabiu department ki maikai digi sumiyam da kanagada ba training kya pangthoki gani haiki Patriotic Writers Forum PAWF Manipurna Chahi khudingi lamyanba irabot ningthau thabungi manung channa Piduna lakpa lamyanba irabot Memorial Lifetime Achievement Award English ani kungamanga chahi sigoina hozaidagi social activist ani thangjam irabot laitonjam akham amadi Manipurdagi Yashkul khwairakpam da piduna ikai khunabo lagani hairi Anti-drug campaign ADC Bishnupur District Manipurna pangthokliba thabak thoram sing miyamgi aifana bangaktani hairiba thabak thoram sing asi paikhatpada logi wangbada thabak amata tawkhiba leite miyamga kusamnana pangthokpani campaign sing asra district administration civil society organization mairapaibi amadi miyamga loinana mayai kaba chinjakta laichuraba miyoi singbu achumba lambida purakna bohonabani Bishnupur District Anti-drug campaign asra miyamda awareness piba drug abuse amasung popi thabaki mayokta wasakya Lauduna Chatharakpa campaign amani haina ADC Bishnupur ki co-convener I Newton Maitaina Cherolama Thadorakli. Ikon the Tobin Chilenugi Matanga, immediately jurisdiction to Koliba PS the Paupiba, Amade Kona Mapam to the Chansalaga, Pamdaba, Todowato, Toktaba, Winabagidama, Honor Kiba, Dugumna, Ninganaba Laitana, ADC and the drug campaign, Malabagram Damstagi.
ꯃꯌꯥꯏ ꯀꯥꯕꯅꯤ ꯁꯥꯕꯨ ꯃꯔꯨꯞ ꯐꯪꯅ ꯃꯨꯊꯠꯅꯕꯒꯤ ꯊꯕꯛ ꯊꯋꯥꯏꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯦꯟꯁꯤꯟꯖꯈꯤꯒꯅꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯁ꯭ꯄꯣꯔꯠꯁ ꯖꯔꯅꯦꯂꯤꯁ ꯃꯣꯌꯥ ꯅꯤꯡꯊꯧꯖꯝꯗꯒꯤ ꯂꯧꯕꯤꯔꯁꯤ All Manipur Volleyball Association gi thasigi tang taramapandagi tim kunithoina grumari thongna khaidukuna Kumalampak Sports Complex ta sathariba Nipumapan suba senior men's 11 volleyball tournament ki ngachi sanakiba ahanba match ta amim YDO mayang imphana UNT top sipaibu set ani sino ani suba match ta naiba nauremna MRC Sajing Maireng Khongbu set ani sino ahum suba match ta Manipur Police Sports Club na TYWBC thamna popibu set ani sino mari suba match ta ISBA Haikruzam na Pasi Kamjongbu set ani ama manga suba match ta YMDO Hairangoi Thongna SDBA Sanapatibu set ani sino taruk suba match ta YPC Isokna TRYBC Ukrulbu set ani sino tari suba match ta DBA Thobalna KDBA Kamjongbu set ani sino nipan suba match ta SSC Senapatina NDBA Nonebu set ani sino mapan suba match ta amim YDO mayang imphana MRC Sajing Maireng Khongbu set ani sino tara suba match ta UNT top sipaina TNBSA Imphalbu set ani ama amati taramatoi suba match ta Manipur Police Sports Club na ISBA Haikruzambu set ani sino da maitipa pikre taranithoi suba match ta DBA Thobalna SLYSA Samurobu set ani ama taromdoi suba match ta IGO Oinamna TYWBC thamna popibu set ani ama taramari suba match ta DBA Thobalna BYCL Baringkhunbu set ani sino taramanga suba match ta YMDO Hairangoi Thongna Eagle Ukhrulbu set ani sino taratari suba match ta National Sports University na SDBA Senapatibu set ani sino da maitiba pikre amaromda association asina sinduna tha sikitang taramapandegi tim taranithoina gurmari thongna khaidukuna chathariba kunmari suba Sub-Junior Boys 11 Volleyball Tournament ki ngachi chanakiba ahanba match ta PBA Paurabina SUWE Irengbambu set ani sino ani suba match ta amim YDO mayang imphana PRSC Paurabibu set ani sino ahum suba match ta NYBA Nauremna AABA Androbu set ani sino amadi mari suba match ki sanakibada YPC Isongna Sewa Nasobu set ani sino da maitiba pikre Department of Sports Manipur University Kanchipur gi meng makhada Liberan College Luwang Sangbam na sinduna ngasi dagi college asida Manipur gi tongan ba nupa gi team nipan amadi nupi gi team taruk punna team taramari na saruk yaduna Manipur University Inter College Kabaddi Men and Women Tournament hokre haudopogi thoramda Assistant Director of Sports Manipur University amadi Manipur University Sports Committee gi Secretary Dr. S. Pradeep Singh Liberan College Luwang Sangbam gi Principal N. Sanjoy Singh College asigi Vice Principal Dr. W. Pradeep Kumar na Thormapu Singh oike tournament asigi ngasi sanakiba nupagi ahanba match ta Mayailambi College na Moirang College bo point nipunipan taranipan da ani suba match ta Kumbi College na Manipur University bu point yakai mathoi tareta ahum suba match ta Liberan College na JCRE Globen College bu point kuthama pantarom doida mari suba match ta Lilong Hauribi College na Biramagwan College bu point nipunipan manga da maitiba piduna semi-final sangkhre nupigi ngasi sanakiba ahanba match ta Lilong Hauribi College na Waikhom Mani Girls College bu point yakai mathoi kulumdoida ani suba match ta Mayalambi College na Manipur University bu point kunthamari nipan da maitiba piduna semi-final sangkhre hayeng semi-final amadi tournament asigi aroiba matching sanaragani Manipur Kang Association gi meng makhada Wainam Kendra Kangkut sinduna tha sigi tang kunmathoi digi kangkut tarom doina grumari thongna khaidukuna Radha Mandop Kainok thongthak ta chathariba Yumnam Yaima Memorial 11 Kendra Wise Mix Kang Tournament ki ngachi sanaki bam match ta Wainam Kendra Kangkut team en na
Kaisamthong Kendra Kangkutpu Panjal Kuntare Taramarida Maitipa Pikre Match asida Wainam Kendra Kangkut Team A na Ahan Bhapta Panjal Taramathoy amadi Ani Subhapta Panjal Tarataru Kapki Kaisamthong Kendra Kangkutna Ahan Bhapta Panjal Nipal amadi Ani Subhapta Panjal Taru Kapki Hayeng Kangchang asida Kundrakpam Kendra Kangkut amadi Wangoi Kendra Kangkutka Sanagane District Sports Association DSA Bishnupur gi meng makhada tha sigi tang taramanga degi team mapan grubani thongna khaidukuna mini stadium DSA Bishnupur da sathariba ahanba yumna manau sinaba memorial first division football league ki ngasi sanakhiba ahanba match da RFCC kaino amadi LFC ngaikong kunau gol amata sanadana draw satkrai ani shuba match ki sanakibada Loktak FC Loktak na Rising FC ngaikong bu gol taruk anida maitipapi ki District Sports Association DSA Kakchingi meng makhada ngasi degi team Taramathoy grubani thongna khaidukuna DSA Kakching playground da kunmathoi shuba Kishore Kumar Memorial First Division Football League Tournament hokre hokdopagi thoramda Ziban Hospital YN College of Nursing gi Managing Director Dr. Yangkhom Ashok Kumar District Sports Association DSA Kakching gi President Khetrimim Ibobi Singh KK Trust ki President Naurem Dhane Singh Trust asigi Secretary Mayang Lambam Rani Das amadi Borom Mistri Kundrapam Sasina Thaurumapu Singh oiki Pangthokadoriba tournament asigi ngasi ahubu nimit ki sanaki bam match da UBSA mantakna KFC Kakchingbu gol mari anida maitiba pikre UBSA mantaki mai pakibgi gol singadu Libon Joseph na match ki kuntramapan subamadi humputara taruk subaminita gol ani sanki atopa gol ani aduna karung singnai sung na match ki tarani thi subamadi ngamnai ringkom na match ki kuntratarit subaminita sanki match asida maiti kiba KFC Kakchingi gol ani aduna RK list na match ki taruk subamadi nipumathoi subaminita sanki Thagachari boyai makhataba sanabagi pawmu pisari thase gi taraga tareta ki hoduna Red Seal Division gi makhada Indian Army na Sanapati District Sports Association ga khusamnaduna chatharaki ba Lieutenant Colonel Robert T.A. gi Mari Suba Memorial Badminton Tournament ngasiloshin kre Rikumai Indoor Badminton Hall Sanapati da loshin bagi thoramadra Indian Army gi official sing DC Sanapati amadi DC Kamjong na chingba official sing sarukyaki buna category kuntra ga mathoi da sanaroi chahunga nifuga mapana sarukyaki baduda makong mathang taraba sing da manamathum yenthoki KMZNN FC na champion oiduna first division Sanapati District Football League loshin kre club asi mathang season gi super division da qualified oire league asi gi runner up na Katumlong FC na taki league ki aroba match KMZNN FC na Atletico di Karong FC bu goal ani amada maitiba pk Rajasthan ki Ajmer da leba Patel Synthetic Stadium da mathang chahi ki January kuntra da ki February ki ani fabu pangthokadaba taret suba National Master Athletic Championship ing lisingani kunga taruk ta saruk yaron bagi damak Manipur ki team semlagani masigi damak Manipur Master Athletic Association senduna nifuga mari suba Manipur Master Athletic Mid Come Trial Selection October gi taraga humdoi amadi taraga mari da Kumalampak Main Stadium da pangthoklagani akupa marol Manipur Master Athletic Association da khangbiba yagani hari First District Olympic Games English ngani kungamanga Thobal gi hogdokpagi thoram September gi kungamari da Wangjing Kodompokpi ground da ayuki pung tare taba matam da pangthoklagani hari saruk yagadaba singna ayuk pung 3 minute kuntra faubagi manungda Kodompokpi ground da report tawgadabani hari Hausil selakpada maroiba paw amkhana pisari PR lenga asna chahiani helaklaba Manipur gi irang asigi achumba wayel miyam da pipa ngamdre haina AICC gi secretary in charge Manipur Christopher Tilakna haikre Nupi amangang unabada rims ta lekhidabagi matangda Dr. Furam babu yaning da phongdoktana Dr. Singh thabak leptana khongjang changsinkre Miyoi kayagi punsi kannaba leiriba rims kuma institution amada medical professional oina leiriba singna thoning daba thawdo amagi damang OPD yauna thabak lepa tawhaning de handokpiu haina MLA Joy Kisan haikre amadi mera chaurel hobagi thoram pangtokre
Sanamahi lining chatpasingi oinasu ing lisingani kunga taruki census ta yaunaba mari leinaba singda takshinkre hari. Ngasigi oina di ICTV na sanukchari pau matang sa losinjare mireng tabiri ba pungna mo po amkhana khuromjari.